trust haibsi laaroidabani sigi leriba hana pre Indian nation amagi magi manglan mayam lerum mayam singado moi pullaga sagalam potugi madumadi moi madu loire gaina moina khanba maleram be yai aduna maram kanda moina khut thara ku matamda madu mai pakpani na idi lawebo ko sumnagi sigi satpa yaba yada movement to ngano poramani akogi leriba national consolidation gi leriba hana gi leriba pre Indian status ki kari leriba pot mayam singo yauri mai ethnic composition ke ka mayam sing adudi madu amon punsan be yauri da manung da popaga madi molecular level thugairaga leire leirabni na masigi posi moi punsan abadi yaro aduna mai cover up si thamaka sida mayangi pa lauri ba kholaw apun ba kahan be yaro edu su thamba leidana ko aduga amon ju punsan bangam dana mong da di leiraba phim amada center na idi uram be yaina khale ko madu oiboi da to ngara pot amane ko pot chimadi moi gi meng dagi di manung sida di kairaba aduga mapan da di mapumuina leheliba saktam mamoina moina ai uram be yaina khale maram asina manipur gi apun bagi oiba leriba ethnic composition singi apun ba magi unique keno amada voice ama puna tholok panga maroi haidana magi pora mai urong da male maram aduna moina payo fingertips leba pokhra sina kana adu to kaina na to honing mon mit to leiba to adigi den irang sum leragadi takade 2027 election se smoothly pangthok pu yaru do pot am leibani na sigi posire yam tuna Karmaina se balte lu changba thingambadagi changba yagiba di jo council na sida lakpa step mayam la idana ko mimang du urim laktani dana ko si mayam singa se most probably in khanbadadi lakada 27 gi election se pangthokpa yan bagi magi normal si se state normal si leire haina madugi IB report Home Ministry ki kari ki intelligence ki report madugi poto election commission da thamba yana bagi stay amasu mai second mai kero ma de hidden agenda am da yaubra haiyuna sing musu idea maina dum khalle ko ana posidi akoi gi leriba center gi leriba madu government sina manipur gi leriba film se moina samning banumita oheninga mo tawba ngame haiba moigi khoigi thumping moigi khoigi supremacy ai tare ko adugi potuma moi makutta leire na moi masada central government da idi confidence ama leire bra ina khale maram asina madisida sinadi manipur gi apun bagi saktam adu akhoi punna leire na akhoi manung ge potu di aidi thajabadi wali abuko leibadi aidi adudi leitre na lawre abuko aduga India ge ba miyeng dagidi Indian state ke ba miyeng dagidi manipur mapumone lega sumanung da moina pame mase molecular level da madugi potu akoi loimak madu wall ama kharaga punjana ba yada mong da thammena moina adumaina ai khalam dau male ko aduga aduna neba sida satpa yari ba kholi ba adigi si national highway si kanam tagi maran nate khote adu nation gi ni adugi ni gain thole ba lon mayam ko mayam singa se aduna sida ledi ba magi pot magi leriba khoigi pulhanda ba haiba manipur mangda leiba manipur gi leriba hanagi leriba magi leriba ethnic composition singi apun ba idea am lerem bud lehanda ba haiba the government gi magi keno di mai pa ena moina khanbadigi ko si election ga kai ga tawba yana bu khona ba taropa stay on lakhalakpada hai bosi aidi lakbane na lawe adubu amo boiro hozi laiba step si akoina khoigi mapan gi ba cover gi meng degi phai hena satpa yam du yare jena phati hai gadra bu ko natra adu makti adu mayam loi hairane bu ko ale ma satpa yadu adu yada bai ji mayam pam de adu tana ba posi silakpadu moina manipur design to jo manipur moina tare haidana moina khalam bi adu akhoi gi manung degi tab ta du mani ko adu gi issue de dum lei hine na idi ai meng degi sumaina dum